Pausada yumpam oiva ngasigi special content amada Russia Ukraine war na Taiwan da karamba ithil tu haifasigi matang da pautam jari. Article asiba ibirakpa Dr. Ngangbam Santi Kumar. Haugraba USA ki thawung kya da USA na masagi kanaba fangloidava nadragana fanglaktraba matamda. Mating pikidaba gom haujuksu Ukraine na kari karamba asoba mating ba phangkibage sel khara drone khara pibanatana. Hauzik Ukraine ki misam biam kam thengna wanare. US na kari do bangam libage Russia bu hen hen na sawan ba natana. Ikoi kuidri kanaba fanglaktraba dagi Afghanistan thaduk tuna satkiba. Thawung sing asi ururaga Taiwan gi mating kari su panglakani haibase thajana de Taiwan gi miwi ayambana. Nongsuk long gi libak sing su thajarubadi afang ta tuna tawgani. British Empire na India, Manipur, Burma jauna malem gi leva kya makoi gi colonial role gi makada thamduna makoi da lanthom pudamba kangsum sumdana lauthokraba mato. Leba gya paset maset thuwa duna thamlamba adudagi karamba afabu thamlamba ge. Masima ngasi USA na sanari makoi gi kanaba ka yengduna. Malem gi mafang kya da makoi gi matam ga chuna draba lange. Kosu ko lai kya Johnson duna loinare hidak jansil laba chinchak kya Amazon sinduna. Hauzik Ukraine da oiriba fibam asidagi Taiwan gi legak na para amatam sinbam thokle. USA amadi USA ga chatminaba laibak sina suidana mateng panglakani haidura Russia bo. Tengkang kya da sawluba aduna Russia bo hiana tawgi jawna torokpan hauzik te. Ukraine gi miwi kya awavatare loinana akai atoi kya amasu thokle. USA amadi USA ga chatminaba laibak singna suidana mateng panglakani haidura Russia bo. Tengkang kya da sawluba aduna Russia bo hiana tawgi yauna torokpan hauzik te. Ukraine gi miwi kya awavatare loinana akai atoi kya amasu thokle. Masimak Taiwan harbi ithat asidasu thokpa yari marwoina lega ki oiba jung kai lanthumna singbada Ukraine gi fibam se thogaloi se harbadi Taiwan lega na leibak ani gi marakta khurik vina kiba yana kiba bo se sangbo ikai khomna bot kadabane adudina taduna USA na amadi USA gi misang singna soidana mateng pangbirakani kanbi gani hana thajaduna China bu tengkang sawalabadi para tambi pa matam oire haiduna China na lan gi khusu kulai sinarakloi haivalaite Masih kangna Taiwan na chatkadabani nakal animakta fananava. Ningtamna hingningdaba karam balebak polai bage. Ningtamba family bani haduna matik mafa. Matam chadana Russia gumba China gumba natragana. USA gumba achauva akan balebak amagi meyukta. Laibak amana natragana laibak karana mateng choidana panglakani khanduna. Laibak ababu sawalluwa habasi laibak nungsi bani. Thauna pi bani ana lawwalan gani. Masidi sawalluwa karifal result warakani haiba ubangam dabani ana lawbani natragana. Masagi mingset purakpa amade political power paidun lainaba thorangni haina launa ki basujai Hauzik river Ukraine gi fipam asida mangjariba si kanano haibasi aikoi punamna aikoi khutimuna uba fangle wajang wangtuk luwa Ukraine gi president di athina awawa thengna tre mission wena chendri aduwa misam yamti makoi gi thabak su mangjare mayuma ke kya su ate akai kaya nangle mayum da leiba ngamdaduna lan chenare mapunsi hingnanaba atofa leibak sin refugee oina Saningai thaningai su ningthi nungai na phangdaba kaya yaure masi Ukraine gi president USA amadi neto leibak sing pathajaru badagini ngasi misam yamna thengnari wa awaba kaya asi karigumba Ukraine gi president Volodymyr Alexandrovich Zelensky na USA amadi neto gi wa marwena USA gi taramdrabadi lal asi thoklamloi amadi misam yamna awaba nanglamloi USA na makoi gi kanava yengduna sanari balila kaya asi khangna una leire ngasi su ason balaba kaya USA bo thajaduna USA ki wa lova ngasi su leptana lauri USA na putin gi mayukta laibagam gi president amuwaina oiva habasi su USA gi makuta laibagom Vladimir Putin na Russia ki president ofam thokti haina USA ki president Biden amha ke space khara to phangdoki USA na makoi gi kanava yengduna sanari ba lila kaya asi khangna una leire ngasi su ason balaba kaya USA bu thajaduna USA gi walova ngasi jo leptana lauri USA na Putin gi mayukta leibagam gi president ama oiva haibasi su USA gi makuta leibagom Vladimir Putin na Russia gi president oifam thokte haina USA gi president Biden na magi space amada phangdoki haibadi USA na fight rabadi USA na farm rabadi Vladimir Putin Russia gi president oibadi gi pham lawthokadabani haibaga samanai haibani magi wafam ji USA gi satminari ba neto gi member oiriba lebak kya ki lusing basing dasu janing da phang thok narakle asigamba USA gi usitabagi wangang sangang asina maram oiduna Putin na henadum akan bomong dalandarak pa yai haina mi painare
mayamnasu henna khangbi ubiramlagani madudi US na leba kya da khusu khulai yonsenba misang sangkal sangsin leba kya bo tokai thogaiwa leba gabagi president amabulok thokfa hatokpa US bu sogot babuna president uhenba asna singba thawong kya sa thaduna lagle aduga mamai tangda makhoida thoidokba kanaba fanglakta matamda USA gi military loktokna USA bu sawutuna lakpa political party natragana kanglosing adugi karisu khandhabiba tawdana yengnabagi makuton toklamlaga satkiba asi mayamna ubire USA bu sogot babuna president uhenba asna singba thawong kya sa thaduna lagle aduga mamai tangda makhoina thoidokfa kanaba fanglakta matamda USA gi military loktokna USA bu sawutuna lakwa political party natragana kanglosing adugi karisu khandhabiba tawdana yengnabagi makuta ondoklamlaga satkiba asi mayamna ubire USA gi asigumpa thawong asi nokbuk tangba Europe ta Africa ta Middle East ta madi Asia ta thoktuna lakle ngasi pawwa marwaina Soviet Union kai graba matungdagi khwaidagi ikon konba asigumpa thawong ama hairagadi handakta Afghanistan da thokriba sine hauji na Ukraine da thokli Ukraine gi dabak leplabadi Ukraine gi military ka khosamnadana Russia gi mukta lan thengnaba yawrodana madusu tawde sel khara piselaga drone khara piselaga wajaw ngangdun leiriba sine Ukraine की दबक लेप लबदी Ukraine की military का खुसम दतर Russia की मयुक्ता लान थेंग नब यावरोदना मधुसु तौते सेल खराब फिसिल लगा ड्रोन खराब फिसिल लगा वजाव अंतुर लेरिबा सिने असिगुम्बा थोंग के पांथोक्तुना लाक्लिबा USA गुम्बा लेबाक असिदा थाजररिबा Ukraine की president असिबु मरिबा मरिसासिंग नुंसिबा हाइगदौरिब्रा मिंगजदबदी पावर पंप हाइगदौरिब्रा नत्रगना लामना उबंगमदबा हाइगदौरिब्रा पाबिरिबा ताबिरिबा मयामना लेपिरो लोचलकपदा ngasi Russia Ukraine ki oiriba lan gi phibam asida Taiwan gi China dagi tokhai na leiba pamba laingak Democratic Progressive Party asna Ukraine gi president gum USA bu thajadina hanjen thengkhang China bu sawanbal leptrawadi Taiwan su Ukraine gum na awana nangloi ainingai leite Taiwan gi misam biam na pamli padi China ga chatmina duna seldum da sakot mina duna nungsina laimina ba aduni hoi nawriba wakal datri mana tragana power fight na lining ba miyo sing su jam da leiri China ka samina ba fam da ba tasing bagi di Taiwan da leiri ba miyo sing asi chada mar fudara tari de China da ki lakhi ba Chinese sing ki chada nawda ngak tani padaba masa masu khaktana mama papa thaduk tuna tongan chaning mane afaba wakal ta ba masa masu sing di mama papa ka nungsi chana leimina ba pam mane maramasin hauji koiriba Russia Ukraine ki landa ade akai kya amadi awana nangliba phibam masi uduna Taiwan की फाली पलेंगा कसिना सोवा परा क्या तमदुना USA की हिकाई वादा थाजबा तोक्तुना China का नुंसी चानन चनमिनबना लेबाक अनेके अफबो ओइगनि हाबसि खंगबा उबंगमलासनो नुंसी चानन हिमिनबना अयाय फरे अरोइबदा कंटेंट असि बो पाउदम जरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरि बपुनम पथागा जरि चैनल असना तुमदा कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काविगुन पनमकपो अमकाना थागा जरि